Mangpukherdari Bamataramno, Chari Hujik Pao Sando Napizari. Rashtrapati Bhavan na Thokpa order Amana Kangleipak Manipur gi Governor Ajay Kumar Vala Nagaland gi additional charge tho ngarang dagi hauna puba hokre. Order si Nagaland gi Governor na Lal Ganeshan na tha sige tang taramarida Kanghodana Laikhidraba Matung Thoglakibani. Panbayabadi Lal Ganeshan Manipur gi taramanga suva Governor Oinasu Thau Puram Labani Rashtrapati Bhavan dagi Kangleipak order asigi matung inna Governor Ajay Kumar Vala ngarang dagi hauna Nagaland gi additional charge puba hokre. Ajay Kumar Vala India gi Lising Amagachumapan Marfu Mari IS base ke Assam Meghalaya cadre amane. Mahakna Manipur gi Governor Oina Thau Pudringai gi Mamangda India Lenga ki Union Home Secretary Oina Kumja Lisingani Taramapan gi August Kunithoi dagi Kumja Lisingani Kunmari gi August Kunithoi Fauba Thau Puram badagi retire Oirakiba official amane. Tungda Mahakpu Manipur gi Governor Oina Khalaba Matungda Manipurda President rule Thamdringai gi Mangoinana Chahi asige January ahumda Manipur gi Governor Oina wasak lauke. Panbayabadi Ajay Kumar Valana Manipur gi Governor Oina wasak laukiba ikui dringai chahi asige February 10 dagi hauna India gi President Draupadi Murmuna Manipur da President rule thamlakkibani. Manipur da thokliba irang asida pamdaba thodok sing makha tana thoktanaba made lamdam asigi law and order gi fibam fagat hannabagi pandamda security force ke maikai de akanba traction thorang lokhatna lakle masigi manung channa chinga madi tampa ki chingnaningai oiba mafam singda lepalaitana thibu humbage thabak sing chathare masida natana national highway 37 highway imphal juri lambida chana thaknaba polam sing yauna tongan ba polam sing pusilakliba truck singbo ngak sen biduna numit khudingi tactical dina imphal tamna pusilakpagi thabak so lepalaitana chathare Loyana Chinga Madi Tampa ki tungan ba mafam singda check post chamagatara mari hangduna lamdam masigi law and order ngakna ba akan ba check sin thorang lokhatli haina police ki report amana haide. Manipur gi Tampa ki mafam singda miyam degi sen khai thumkai tawbada Chainaba miyoi ama Imphal West District ke Pasoi Part 4 dat leire haiba akaknaba pau ama fangbadagi security force ke kangbu amana ngarang mafam adada thiba humbagi thabak chathabada aina thingkraba lal holo RPF PLA gi active cadre ama masagi yum degi faba ngamkre Faraba miyoi adudi mayengbam Jivon Singh chahi yankai mathoini miyoi asidagi mobile handset ama amadi Aadhaar card ama fangle haide Motor vehicles ka mari lainaba crime singi mayokta Manipur police na jathakiba drive amada miyoi ama huralakpa gari amaga konana fare faraba miyoi adudi Thoubal district ke Tentha makha sangai yumfam Mairen Kundagi Muhammad Nawaz Khan chahi kuntra mathoini police ke kangbo aduna mahakpu Thoubal ge district hospital manaktagi faba ngamkibani miyoi asidagi registration number MN01 ALI 555 oiba Honda Pleasure scooty ama fangle haide. Motor vehicle offenders singi mathakta Manipur police na chatharakpa akhanaba drive singi manung channa ngarang punna cholan kuntaret isu tawkhibaga loinana fine na lupa lising humfutara mathoi khongat pangamkre loinana tha sigi tangtara mangada chathakiba akhanaba drive amada punna gari mangadage tinted film sing lauthoki haina police tigi fangba report aman haire Chatliba tha sigi tangtara marida Manipur police na Thoubal district ke Khongjom PSK manung chana leiba langthabal kunaudagi ke CP taibangan ba group ke active cadre sing ni haiba nupi ahum yauna miyoi mari fare hariba adu lup asiga hariba miyoi sing asiga hiram amatada mari leinati haina aina tingkraba lup asigi publicity secretary Khongnang thaba maichaina khoyek piduna thadorakpa cherol amada sengdorakle Cherol asina makha tarduna police na fare hariba kodongpokpi mamang laikai dagi Kongjengbam Babita
Khongman John 2 dagi Lisam Premika Devi, Khongman Atom Laikai dagi Nandaibam Noni Devi Amade, Senjam Chirang Mayai Laikai dagi Haikam Ravi Maitai Hariba Mioi Mari Ase ke Sipi Taibangan ba Group ki Active Cadre Sing ni Hariba Ase Yumfam Yaudabawa Famni. Loinana ke Sipi Taibangan ba Group ka Hariba Mioi Sing Asiga Hiram Amatada Mari Lainade Amade ke Sipi Taibangan ba Group ke Maikum Uptuna Miyamda Kihan Kangandana Senkai Tungkai Chathaba Geng Kupu Ama Leire Haibasiso Chap Chana Kangbangam Lehari. Inner Manipur Parliamentary Constituency ge MP Dr. Angomcha Bimol Akoijam ge MP Local Area Fund ge Senfam de ge bought ani amade life jacket sing Indian Red Cross Society Manipur State Branch da Tengbang oina ngarang kusinakre. Thauramada MP Dr. Angomcha Bimol Akoijam amade Indian Red Cross Society Manipur State Branch ke Chairman Narendra Ningombam na atoiba mitunglen singoina saruk yake. Indian Red Cross Society Manipur State Branch ke MG Avenue the Leiba Office Changarang Pangthokiba Thauramda vote ani amade life jacket taramanga MP Angomcha Bimol Akoijamna kusinakhe. Thauramga mari lainana Dr. Angomcha Bimol Akoijamna phongdokhibada Mapalamdagi lakpa agency kaya Manipur yaurakpada masak machu hekta ole. Adubo Madu on the bar volunteerism spirit hong the bar organization as Indian Red Cross Society Kaktane. Masi Kangbadage, Mamangda ambulance turret Matin Pang Krabamatungda vote ani amade. Life jacket sing ase kusinabane, Makatana so Matin Pang na bahonagani. Mahak na angamba honariba sida tay ladiba MLA humfuna so Matin Pang biragadi. Red Cross Society gawat pasing soidana mention ba ngamgani thazai amade Red Cross na miyamgi mating pangbada hena mapung faba ngamgani thazai haike. Opportunities here Labour public elected members in the sumo local area again Namodi Red Cross kitang biham taholaga kay ngano hapsara isi isang samna ele umfusina Red Cross Society dasi ukul dasu ini sana dasu leyan makna influence amamam piratpa hi amamam tangai piratpa mamari ngama dasi children ge hai da kai shulai ba Tabangati at organization or full physical business days that do not. Makosi are the Mokomoki local area, they were done from the Red Cross. The disaster brought the volunteerism the first responder and international issue yard, Malian issue yard, the backup cover the organization, hired the D. Red Cross Society name I am Sumatin Pang, you have to say a secret Sangai Land Organic Farmer Producer Company Private Limited ni Sinduna Lomi Singh na matam ge tarakpa laina tina kyadagi Lomi Singh na matul karamna tilhat heda kapthoktuna chathok marang kaina puthok hangani highway gi matangda nongmagi oiba Farmers Awareness Program ama ngarang kumbi Sachapur da pangthokre. Manipur Lenga ki Department of Agriculture ge Senfam Makhada Pangthokiba Thauramada Mission Organic Value Chain Development for Northeastern Region MOVC DNER Phase 3 ge Makhada sprayer pump singsu lomitara mangada fangan ki bagaloinana lamdam adugi lomi singge lofam singda tangai fadaba organic ki hidak langthak kaya so saruk yakiba lomi cha mahenbada lemni yantoke. Thauramada Mission Organic Value Chain Development for Northeastern Region ge KH Nimaichan Scientist L Sanatomba W Nupendra Public Health Engineering Department EE Oina Thaupuram Laba Richard Educative Engineer L Gokul Chandra Amade Sangai Land Organic Farmer Producer Company Private Limited ke Chairman KA Samusaba Kangleipak Farmers Welfare Society ge Vice President K. Tomba Madi Secretary A. Sarachandrana Maroi Bamitunglan Singoina Saruk Yaki. Awareness adu pangthok pagi matangda
Sangailan Organic Farmer Producer Company Private Limited ki Chairman K.A. Samu Sabana Fongdokkibada Laumi Singge Yaifana Bahaiduna Department ki Miyoi Kya Ama Lakpiduna Laumi Singna Khangdaba Kaya Ama Leiramba Do Punna Khangminaduna Lamdam Masida Tathok Marang Kaina Puthoknaba Laumi Singge Senmitlonda Kharada Oirabasu Ahongba Ama Purakna Bahaiduna Hotnariba Agriculture Department ke staff sing amadi mari leinaba khudingmakpu apenba pokpagalunana tawbimal khangba ulli haina fongdokhi District Administration Jariwam Gimijeng Makada Department of Social Welfare Makada ICDA's project Jariwam Nisinduna Numit Humni Chupna Chathagadaba Poshan V Padai V Round 2 for the Anganwadi workers of Jariwam Haiba training program Amak Ngarang Jariwam Gi Tingdong Leikai Multipurpose Hall da Hodokre Training program Pangthok Liba Sigi Maru Oina Anganwadi workers Singda Machiwai Bachinja Kamade Chahi Taruki Makhada Leiba Angang Singi Preschool Education Ge Matang Yauna Training Ase Pibani Hairi CDPO ICDA's projects Jariwam Chongtham Umila Devi Ge Mideng Makhada ICDA Supervisor Gangabati Adhikari Mayum Ningthauzam Mallory K.A.S. Chandraka Devi Amadi T.A.S. Anganbalana Training Ase PK Ngarang dagi haukiba training program asida Jariwam gi Anganwadi worker chamarom saruk yari. Training ase lakliba ningthokaba numita loishingani hairi. Network in Action NIA Imphal Chaftana Bishnupur District ke Chief Medical Officer ga kusamnaduna lemna layeng bagi camp ama ngarang Moirang da leiba Santong Community Hall Relief Camp da pangtokre. Together for a Healthier Community Hai Bahiramda pangtokiba lemna layeng bagi camp ado maru oina lanjoinaduna Relief Camp sing da leiba inmate sing da healthcare service fanghanbada natana Psychological support amadi lunana leibada mateng oinanaba pangthokpani hairi. Camp asida Bishnupur District ki CMO gi kuthangda General Medicine, Pediatric, Gynecology amadi Dermatology gi Dr. Singna Punna inmate Chani Hena lemna layengki. Lunana lemna blood test tawbagi khudong chabaso fanganki. Kumja lisingani kulhumdoi me ahumdagi hauduna lamdam asida thokliba irang asina maram oiraga more pram nangar dagi lanjan raktuna lamboi kongnangkong relief camp ta changjafam lauduna leirakhibe masagi anaba mana maram oiraga layoi krabi sorokhaibam evem chage lana thauram pangthokpada kharada oirabaso mateng oinana bahaiduna leihidrabi asige emung manunggi mafamda Kanglei News Tengbang Luf KNTL ge maikai dage angamba sel oina lupa lising taruk tengbang pikre hairiba tengbang khongchat aduda KNTL gi Vice President Arambam Vedana Advisor Alangbam Pramodevi General Secretary Saikom AV Maitai Executive Member Nongthombam Brisorjat Amade Nongthombam Ningombam Devikana Chingba Luf asigi Thomi Singna Saruyake Ngasigi tengbang khongchat aduga mari leidana KNTL gi General Secretary Saikom AV Maitaina fungdokibada KNTL gi members singna angamba senfam khainaduna lepalaitana kana leijadraba awana tarab singidamakta angamba mating pangduna lakle lamdam asigi leiriba hena khudong chadraba awaba taraba mioi kyabusu KNTL gi maikaidege makha na mateng pangnabasu honakhigani loinana KNTL ge awa ana taraba singidamakta angamba mateng tawjariba asida Manipurda lairiba miyamna sogat piu haina appeal tawki Ipak News Tengbang Loop KNTL na lamdam masigi awana taraba tungan ba awana tabda kaya ngamba bateng pambagi sarug amoyna Nasisu kagi more Rednagar Laikai dagi hojing na nanjena duna lampai khonang khongda koi relief ke leiba IDP Sorokhaibam Bebcha Devi kagi Laikitobi
हाइबा इमा सिगी लाना थौरम लालिबा खगी निथौकाब नुबिदा सिता पंथोक चरगनी हाइबा थौरम सिगा मै लेना कंगलेपाक न्यूज तिंगमांग लोक केएनटेल के मेकै दगी कोई हाइबा लाना थौरम सि पंथोकपदा मतेंग ओइनबा कोई सेगी मतेंग खा पांबलाक च नागालैंड के गवर्नर ला गणेशन लाइकिद्रबा मधुम मणिपुर गवर्नर अजय कुमार भलाना नागालैंड के एडिशनल चार्ज सुपुद होंगे सेक्यूरिटी फोर्स ने चथकिबा थी बहुमगी थबक आइन चिंखबा लालौबा आरपीएफ पीएलए की एक्टिव कैडर अमा फारे अतोप ऑपरेशन अमदना गाड़ी हुरानबा अमा गाड़ी कोनना फारे मणिपुर पुलिस ने चथकिबा अखनब ड्राइव अमदा पुनः चलान कुंतरेट इशू तौकिबदा फाइन लुपा लिसिंग हुंफुदरा माथोई खोंगत पंगमख्रे हौजिक फाउगी ओइनदि आइस्कॉम न्यूज ने पिजब मणिपुरी पाउ मतंग अस्तलो सिंजरे मेंग ताविदे पुनमक पोमुक कहना खुरुमजरे